ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯂꯝꯉꯥꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯧꯁꯥꯅ ꯂꯝꯉꯥꯟꯕꯤ ꯌꯥꯝ ꯏꯪꯖ ꯇꯞꯆꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤꯁꯤ ꯃꯁꯛ ꯃꯆꯨ ꯍꯦꯛ ꯌꯦꯡꯕꯗ ꯂꯝ ꯌꯥꯝ ꯉꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯨ ꯅꯨꯡꯁꯤꯅ ꯂꯝꯉꯥꯟꯕꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯏꯪꯖ ꯇꯞꯆꯕ ꯃꯇꯧꯁꯤꯗ ꯃꯥꯕꯨ ꯎꯈꯤꯕ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯀꯌꯥ ꯑꯃꯅꯁꯨ ꯂꯝꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯛ ꯇꯞꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯟꯗꯨꯅ ꯈꯪꯅꯔꯨꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯐꯤꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯃꯥꯅ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯦꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯥꯁꯨ ꯇꯁꯦꯡꯅ ꯌꯥꯝ ꯂꯦꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯍꯦꯛ ꯃꯥꯜꯂꯤ꯫ ꯃꯁꯛꯅꯤ ꯃꯆꯨꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯐꯖꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯝꯉꯥꯟꯕꯤꯗꯨ ꯃꯇꯥꯔꯣꯏ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ パꯈꯪ ꯃꯉꯥꯎ ꯊꯤꯕ ꯈꯔꯅ ꯂꯛꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯂꯦꯝꯕ ꯁꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯅ, "ꯑꯦ, ꯇꯥ ꯂꯦꯝꯕ, ꯀꯗꯣꯝꯗꯒꯤꯅꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ." "ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ." "ꯑꯣ." ꯂꯝꯉꯥꯟꯕꯤꯁꯨ ꯂꯦꯝꯕꯗ ꯐꯠ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯂꯝꯉꯥꯟꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯅ, "ꯂꯝꯉꯥꯟꯕꯤ, ꯀꯩꯅꯣ ꯅꯇꯣꯝꯗ ꯆꯠꯈ꯭ꯔꯤꯗꯨꯕꯣ?" ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯝꯉꯥꯟꯕꯤ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯅꯨꯄꯥꯅꯤꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ, ꯁꯥꯎꯅ ꯁꯥꯎꯒꯜꯂꯤꯕ. ꯑꯁꯤꯅ ꯍꯌꯦꯡ ꯎꯅꯕꯗ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ, ꯅꯨꯄꯥ ꯅꯍꯥꯒ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ. ꯇꯜꯂꯦ ꯑꯣꯏꯕ." ꯂꯝꯉꯥꯟꯕꯤꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯉꯩ ꯃꯃꯥ ꯊꯣꯏꯅꯨꯅ, "ꯕꯦꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" "ꯑꯧ, ꯇꯥꯏꯌꯦ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎ." ꯂꯝꯉꯥꯟꯕꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯑꯋꯥꯡꯒꯤ ꯅꯅꯦ ꯄꯤꯁꯛꯇꯣ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ. ꯏꯃꯥ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯣ ꯅꯪꯁꯨ ꯍꯣꯔꯦꯟ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯏꯃꯨꯡꯁꯤ ꯂꯣꯏꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯏꯃꯧ ꯄꯥꯝꯃꯤ. ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯕꯅꯣ?" "ꯏꯃꯥ, ꯅꯆꯥꯁꯦ ꯈꯤꯇ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯖꯈꯤꯒꯦ." "ꯍꯣꯏ, ꯑꯣꯏꯔꯣ ꯑꯣꯏꯔꯣ. ꯑꯗꯣ ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯃꯈꯣꯡ ꯌꯥꯡꯕꯤ, ꯊꯕꯛ ꯑꯃꯇꯪ ꯍꯥꯏꯕꯗ ꯁꯠ ꯁꯠ ꯇꯧꯒꯗꯕꯤ ꯅꯨꯄꯤ ꯄꯥꯝꯃꯤꯀꯣ." "ꯈꯪꯗ꯭ꯔꯦꯗ ꯑꯩ. ꯍꯌꯦꯡ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯅ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ." "ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯆꯍꯤ ꯂꯤꯡꯅ ꯅꯨꯄꯤ ꯊꯤꯗꯧꯔꯕꯅꯤꯅ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯊꯤꯌꯣ ꯍꯥꯏꯕꯅꯤ." "ꯍꯣꯏꯁꯦ, ꯑꯩ ꯌꯦꯡꯒꯦ." ꯁꯣꯝꯗꯅ ꯃꯃꯥ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤꯗ ꯆꯩꯔꯤ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯈꯣꯡꯗꯣ ꯈꯔ ꯌꯥꯡꯉꯨꯅꯦ. ꯆꯥꯛ ꯊꯣꯡꯕꯕꯨ ꯉꯁꯥꯏꯗꯒꯤ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ. ꯏꯃꯥꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ." ꯂꯝꯉꯥꯟꯕꯤ ꯏꯇꯞ ꯇꯞꯅ, "ꯏꯃꯥ, ꯑꯩꯁꯨ ꯆꯥꯛꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯁꯤꯡ ꯌꯥꯡꯉꯤꯁꯤ. ꯑꯗꯣ ꯂꯣꯏꯌꯨ ꯁꯨꯡꯌꯥ ꯌꯥꯗꯦ. ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ?" "ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣ. ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ." ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯁꯤ ꯃꯌꯨꯝꯗ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯡ 7 ꯆꯪꯗꯨꯅ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ, "ꯍꯩ, ꯅꯪ ꯅꯌꯨꯝꯒ ꯄꯥꯜꯂꯨꯅꯨꯀꯣ. ꯍꯌꯦꯡ ꯅꯅꯦꯝꯃꯗꯣ ꯏꯁꯧ ꯂꯥꯡꯕꯤ ꯑꯃ ꯊꯦꯡꯅꯔꯨꯔꯗꯤ ꯅꯪ ꯆꯠꯅꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯂꯝꯉꯥꯟꯕꯤꯅ, "ꯏꯃꯥ, ꯑꯩꯁꯨ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯦ. ꯑꯗꯨꯕꯨ ꯂꯣꯏꯌꯨ ꯌꯥꯗꯕꯁꯤꯕꯨ ꯑꯩꯅꯔꯣ?" ꯃꯄꯥꯁꯨ ꯆꯪꯂꯛꯇꯨꯅ, "ꯃꯃꯥ, ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯅꯨ.
ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯒ ꯃꯔꯥꯏꯅ ꯊꯨꯖꯔꯛꯀꯅꯤ. ꯍꯣ ꯈꯔ ꯍꯦꯟꯃꯜꯂꯦ. ꯑꯁꯨꯛ ꯌꯥꯝ ꯃꯊꯨꯟ ꯂꯨꯝꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤ ꯆꯍꯤ ꯁꯨꯝ ꯂꯤꯁꯤꯜꯂꯛꯄꯁꯤꯗ ꯄꯥꯈꯠꯇꯨꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯅ ꯀ꯭ꯔꯤ ꯇꯛꯁꯤꯜꯂꯛꯂꯤ. ꯑꯗꯨꯅ ꯂꯦꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯦꯝꯕꯅ ꯂꯝꯉꯥꯟꯕꯤꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯊꯣꯛꯂꯝꯃꯤ. ꯂꯝꯉꯥꯟꯕꯤꯅ ꯎꯅꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯎꯅꯁꯤ ꯑꯗꯨꯝ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯋꯥꯍꯪ ꯍꯪꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯂꯝꯉꯥꯟꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯁꯤ ꯐꯤꯁꯦ ꯅꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯨ. ꯂꯝꯉꯥꯟꯕꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯐꯤꯁꯤ ꯅꯀꯣꯛꯇ ꯀꯨꯞꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯀꯩ ꯅꯪꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯦ? ꯂꯝꯉꯥꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯣꯏꯗ꯭ꯔꯦ. ꯐꯤꯗꯨ ꯂꯧꯔꯒ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯒ ꯇꯞꯅ ꯐꯖꯕ꯭ꯔꯥ? ꯆꯠꯂꯣ. ꯀꯥꯏꯗ? ꯑꯩꯈꯣꯏꯗ. ꯀꯩꯗꯧꯕ? ꯑꯗꯩꯗꯤ ꯅꯪ ꯆꯩ ꯂꯥꯛꯑꯅꯤ. ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ? ꯍꯩ ꯁꯣꯅꯨꯆꯨꯕꯤ, ꯑꯩꯅ ꯐꯤꯒ ꯄꯨꯔꯛꯇꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯁꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅꯤꯅꯦ. ꯂꯝꯉꯥꯟꯕꯤ ꯐꯤꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯏꯇꯞ ꯇꯞꯅ ꯑꯩ ꯉꯝꯃꯣꯏ. ꯅꯪ ꯉꯝꯃꯔꯣꯏ? ꯉꯝꯃꯣꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯗꯨꯅ ꯑꯌꯥꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯑꯩ ꯉꯁꯤꯁꯦ ꯅꯨꯄꯤ ꯆꯦꯜꯂꯅꯤ. ꯅꯪ ꯂꯩꯍꯧꯔꯣ. ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ. ꯂꯝꯉꯥꯟꯕꯤꯁꯨ ꯂꯦꯝꯕꯁꯤ ꯑꯁꯦꯡꯕꯒꯤ ꯆꯠꯈꯤꯗꯕꯩ ꯈꯟꯗꯨꯅ ꯇꯍꯥ ꯂꯦꯝꯕꯒꯤ ꯈꯨꯔꯨ ꯃꯊꯛ ꯑꯣꯏꯔꯞꯅ ꯈꯪꯉꯥꯎꯗꯨꯗ ꯄꯥꯏꯔꯒ ꯌꯥꯜꯂꯤ. ꯑꯗꯨꯒ ꯉꯥꯏꯈꯣ ꯍꯥꯏꯕ. ꯀꯔꯤꯒꯤ ꯌꯥꯜꯂꯤꯅꯣ? ꯅꯈꯨꯠꯇꯣ ꯊꯥꯗꯣꯛ. ꯈꯪꯉꯥꯎꯁꯦ ꯂꯣꯏꯅ ꯅꯟꯊꯕ ꯇꯥꯔꯦ. ꯂꯝꯉꯥꯟꯕꯤꯗꯨ ꯏꯇꯞ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯈꯪꯒꯥꯎ ꯐꯥꯎꯕ ꯅꯤꯇꯤ ꯆꯨꯝꯅ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯔꯅꯤ ꯀꯥꯏꯅ ꯅꯞꯇꯅ. ꯂꯦꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯀꯠꯂꯒ ꯀꯩꯕ? ꯀꯩꯁꯨ ꯅꯠꯇꯦ. ꯆꯦꯟꯁꯤ ꯍꯥꯏꯗꯥꯏꯅꯦ. ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯌꯨ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯅꯪꯒꯤ ꯁꯤꯒꯤ ꯃꯣꯂꯤ ꯁꯥꯔꯤꯁꯤꯗꯤ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯃꯥꯗꯣ ꯏꯁꯧ ꯈꯔ ꯂꯥꯡꯉꯤ. ꯑꯗꯨꯅ ꯃꯥꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯡꯕꯤ, ꯃꯆꯤꯟ ꯀꯟꯕꯤ ꯃꯧ ꯄꯥꯝꯃꯦ ꯍꯥꯏ. ꯍꯣꯏꯕ, ꯑꯩ ꯏꯃꯥꯅ ꯌꯥꯅꯕ ꯈꯣꯡꯁꯦ ꯊꯨꯅ ꯊꯥꯡꯂꯒ ꯆꯠꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯑꯗꯨꯝ ꯆꯠꯀꯦꯕ. ꯅꯪꯒꯤ ꯅꯇꯧꯁꯤꯒ ꯏꯃꯥꯒꯤ ꯃꯇꯧꯗꯨꯒ ꯁꯣꯏꯗ꯭ꯔꯦ. ꯏꯃꯨꯡ ꯂꯥꯟꯖꯥꯎ ꯍꯧꯕ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗ ꯂꯦꯝꯕꯅ ꯂꯝꯉꯥꯟꯕꯤꯕꯨ ꯆꯦꯜꯂꯝꯃꯤ. ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ, ꯃꯃꯥ ꯃꯄꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯆꯦꯟ ꯆꯣꯡꯈ꯭ꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅꯩ ꯍꯥꯏ. ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯂꯣꯏꯔꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯗꯣꯏꯅꯣ? ꯃꯅꯦꯝ ꯐꯪꯉꯤ ꯆꯤꯜꯍꯥꯏ ꯀꯟꯕꯗ ꯂꯝꯕꯥ ꯂꯩꯇꯦ ꯍꯥꯏꯅꯩ. ꯑꯗꯨꯒ ꯅꯪꯅ ꯇꯞꯄ ꯀꯌꯥꯃꯛ ꯊꯣꯏꯕ ꯙꯃꯥ ꯑꯩ ꯐꯥꯎ ꯌꯥꯎꯅ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯕꯅꯦ. ꯑꯗꯨꯅꯕꯨ ꯀꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯗꯣꯏꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯍꯥꯏꯔꯤ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯈꯣꯡꯗꯤ ꯌꯥꯡꯕ ꯅꯠꯇ꯭ꯔꯣ? ꯃꯆꯤꯟꯒꯁꯤ ꯈꯔ ꯑꯗꯨꯝ ꯀꯟꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯈꯪꯉꯅꯤ ꯀꯩꯗꯧꯔꯒꯦ. ꯆꯟꯗ꯭ꯔꯃꯨꯈꯤ ꯂꯝꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯋꯥ, ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ. ꯍꯥꯏꯁ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯝ ꯇꯞꯄꯤꯅ. ꯍꯩꯃꯧ, ꯑꯗꯨ ꯌꯥꯗꯦ. ꯅꯅꯦꯝ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯤ ꯀꯤꯗꯕ ꯏꯃꯧ ꯑꯣꯏꯒꯗꯕꯅꯤ. ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯅꯦ, ꯅꯪꯅ ꯋꯥꯍꯩ ꯆꯥꯝꯃ ꯈꯨꯝꯕ ꯉꯝꯒꯗꯕꯅꯤ. ꯂꯦꯝꯕꯅ ꯏꯃꯥ, ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯅꯪ ꯇꯨꯃꯤꯟ ꯂꯩ. ꯏꯃꯧꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯗꯕꯅꯤ. ꯂꯝꯉꯥꯟꯕꯤꯗꯤ ꯃꯁꯥꯒꯤ ꯊꯞꯆꯕꯅꯤꯅ ꯃꯅꯦꯝꯅ ꯉꯥꯡꯂꯤꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯑꯅꯤꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯉꯝꯃꯤ. ꯂꯨꯍꯣꯡꯕꯒꯤ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤꯒꯤ ꯑꯍꯣꯡꯕꯁꯤ. ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯅꯣꯛꯄꯗꯒꯁꯤ ꯃꯣꯃꯣꯟꯇ ꯇꯧꯕꯤ ꯃꯥꯅ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯃꯥ ꯊꯣꯏꯅꯨꯅ ꯍꯪꯉꯤ. ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯕꯨ? ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯜꯂꯤ. ꯈꯨꯅꯣꯛꯇꯨ ꯍꯦꯟꯃꯜꯂꯤꯀꯣ. ꯂꯝꯉꯥꯟꯕꯤ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯁꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ. ꯇꯥꯅꯤꯡꯗꯦꯍꯦ! ꯂꯝꯉꯥꯟꯕꯤꯁꯨ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯔꯤꯅꯣ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏ ꯑꯁꯨꯛ ꯊꯤꯅ ꯍꯣꯡꯂꯝꯃꯤꯁꯦ? ꯅꯣꯏꯕꯨ ꯑꯩꯁꯦ ꯌꯥꯝ ꯇꯞꯄꯤ ꯍꯥꯏꯗꯥꯏꯅꯦ?
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯞꯇ꯭ꯔꯕꯅꯤ꯫ ꯅꯥꯀꯜꯗꯒꯤ ꯃꯅꯦꯝꯄꯣꯛ ꯆꯟꯗ꯭ꯔꯃꯨꯈꯤꯅ "ꯃꯧꯋꯥ, 이nemꯅ ꯌꯥꯏꯀꯣ, ꯇꯧ ꯇꯧ ꯅꯣꯛꯈꯥꯏꯌꯨ." "ꯏꯅꯝꯃ, ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯍꯣꯡꯉꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ?" "ꯑꯗꯨꯕꯨꯗꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯍꯥꯛꯁꯨ ꯃꯥꯅ ꯉꯝꯕ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯠꯇ ꯊꯥꯗꯔꯤꯕ ꯉꯥꯁꯤꯡꯗꯣ ꯃꯆꯤꯟꯖꯥꯛ ꯐꯥꯟꯗꯨꯅ ꯊꯥꯛꯄ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯃꯃꯧ ꯅꯨꯄꯤꯁꯤ ꯄꯨꯡꯁꯦꯝ ꯍꯦꯛ ꯁꯦꯝꯗꯣꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯕꯦꯝꯃ, ꯃꯧꯋꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯜꯗ ꯊꯣꯛꯂꯛꯎꯅꯦ." ꯂꯝꯉꯥꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯪꯉꯤ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯏꯃꯥꯁꯦ ꯍꯩꯒꯨꯝꯕ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃꯇꯪ ꯆꯥꯅꯤꯡꯉꯤꯅꯦ꯫ ꯅꯪꯕꯨ ꯁꯤꯡꯖꯨ ꯁꯨꯔꯛꯀꯦꯔꯣ? ꯅꯠꯇ꯭ꯔꯒ ꯍꯩꯅꯧ ꯑꯣꯏꯅ ꯃꯦꯠꯂꯛꯀꯦꯔꯥ?" "ꯍꯣꯏ ꯏꯃꯥ." ꯂꯝꯉꯥꯟꯕꯤ ꯃꯅꯦꯝꯅ ꯁꯤꯡꯖꯨ ꯁꯨꯔꯛꯀꯦꯔꯥ ꯍꯥꯏꯕꯗꯨꯗ ꯁꯤꯡꯖꯨ ꯃꯌꯥꯟ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯟꯗꯨ ꯖꯨꯠ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯎꯔꯛꯏ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯕꯗꯣ꯫ ꯂꯝꯉꯥꯟꯕꯤ ꯃꯆꯤꯟꯗ ꯍꯥꯏꯖꯩ, "ꯑꯁꯤ ꯍꯦꯛꯇ ꯁꯤꯡꯖꯨ ꯁꯨꯔꯒꯦ." ꯍꯥꯏꯗꯨꯅ ꯂꯐꯨ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯅ ꯁꯣꯏꯔꯒ ꯂꯐꯨ ꯃꯆꯨꯝꯗꯣ ꯑꯃꯨꯛ ꯁꯨꯝꯗꯣꯛꯂꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯒ ꯊꯣꯏꯗ꯭ꯔꯤꯡ ꯈꯔꯁꯨ ꯉꯧꯔꯒ ꯅꯩꯈ꯭ꯔꯕ ꯃꯇꯨꯡ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥ ꯈꯔ ꯑꯃ ꯍꯦꯛꯂꯒ ꯑꯇꯩ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯑꯃꯗꯤ ꯏꯁꯤꯡ ꯇꯤꯜꯍꯧ ꯃꯅꯥ ꯃꯀꯨꯞꯇꯨ ꯈꯔ ꯍꯥꯞꯂꯒ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯏ꯫ "ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯃꯥ, ꯁꯤ ꯆꯥꯕ ꯍꯧꯔꯣ." ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯩꯅꯧ ꯑꯅꯤ ꯑꯃꯃꯨꯛ ꯍꯦꯛꯂꯨꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯧꯔꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯑꯃꯨꯛ ꯃꯦꯠꯇꯨꯅ puthoklai. Manemna singju sabagi morok saduna, sisa kaamduna layringay, hainaw metpadu piduna. Ima, hainaw met pasida layjari. Mawa, ima hainaw met pagayarida. Singju say, hauman, kidana, karas asildo, morok na ngawri. Manemgi wahay sida, lamngan bisat hairi. Yarida, morok sagira saroida, hainaw met pasisu sagada banima. Manem da mamaw na pida sat yung lai. Sa susari da bada karigi na tibong lauta na animak hayra ino. Kari na maw. Nanim ay ngonda ba damay ni hita hayri do po. Imagi na tawdo na ni. Ay diyaro, doy na tsaga da ban. Chandramukhi su ahan badadi. Mamaw na pina hayri do, toy na sauning mapawro di. Ado mo akon ba sidadi, mahak pinglaw ni hek sauning bahay do oiri. Ado na sauna. Ay naging gayaw na yung mani. Nang yam ni hanjila ka daw ri. Lamngan biso kumlai. Nati, imagi na tawdo po, kanana po thangam doy no. Ay su yung giyaw ni yung bani. Ima su yam hanjila ka daw ri. Hayma. Hey, karino, nang nga siya ay kudasi ba soy dreko. Mau na po na jil adukan bro. Ay si balay ri, ima oy na sini kang dri. Hawjik na kya to pagtok laga niya. Hay no met pa siya, jaro, hanjila ka ni. Chandramukhi, matabak na makud na setcha tharaga. Oh, sidi ay gwanda kiyam hele na. Adu oy na tinang hawjik, ay gikun kangan batay. Hayraga, mamaw na pigi mamay duda, singjudo, tok hekta lang shili. Manem na adum na tawrakpaduda, lamngan biso, magkudto na mamay do kanjin na, masado, kang jatjatui. Kang branang! Adugi hek kang nabamikupta na, lamngan biso, manem gi manakta yam tuna chang shilagto na, haynaw metpado, manem gi matakdudagi, joro hekta hay tharai. Chandramukhi su, haynaw amit pagi mahido na, mamitta kara changkido na, magkut na mamitto kumsilaga hayri. Hey, mungaw biya, mittupi niya. Hoy ma, ay gimit loy na tupi. Sebo kamay tawdo ino, hoy ba? Matung manaw di, ay ngonda niya. Sa susaroy da bapota, natibong ilaw kay chagi thake hayrakan. Wado hayram naga jangkri. Namidangi matam dadi, Chandramukhi du pamung dagi ga hogalaktre. Lemba na mamabu chak chabagi hayba changlakto na kawi. Ma, mo, namong nupi na chak loy re. Charles Law. Chandramukhi su konjal do shiri tapna. Ibong ima chak chaning de. Kay gino ima, kara Charles Law. Iyare, ima ko na charake. Na koy chathok luro. Lemba amuk thokre. Aduga lamngan bi amuk changlakto na. Ima, kay gino chak charoy hay do ba? Charoy da boy ready ngasay na hayrak pa yadro. Mawa, ima michi hauji phawba thukba phatre. Aduna ko na charage. Adu oy ready phay. Natrabadi niya, chak asaba siya, hekta ilakadoy ba?
ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯞꯄꯗꯥꯏꯅꯦ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯑꯩ ꯈꯪꯏ, ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯆꯤꯜ ꯈꯔ ꯀꯟꯕ ꯃꯈꯣꯡ ꯈꯔ ꯌꯥꯡꯕ ꯄꯥꯝꯂꯨꯕꯗꯒꯤ ꯃꯉꯣꯟꯗ ꯁꯤ ꯇꯧ ꯁꯨꯃꯥꯏꯅ ꯈꯨꯝ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯔꯛꯂꯦꯗꯅ꯫ ꯑꯣ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯤꯕꯅꯣ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯃꯤꯠꯀꯗꯣ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯒ ꯃꯥꯡꯒꯣꯜꯗꯨꯗ ꯇꯨꯄꯛ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯅ ꯍꯪꯉꯤ, ꯏꯃꯥ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯃꯥ? ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯥꯏꯊꯣꯡ ꯁꯨꯞꯅ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ, ꯌꯥꯗ꯭ꯔꯦꯗ꯫ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯉꯔꯥꯡꯗꯣ ꯃꯥꯅ ꯏꯃꯥꯒꯤ ꯀꯣꯛꯁꯤꯗ ꯍꯩꯅꯧ ꯃꯦꯠꯄꯗꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯠꯁꯦ ꯃꯣꯔꯣꯛ ꯁꯥꯗꯅ ꯊꯨꯞꯄꯦꯗꯣ꯫ ꯑꯗꯨꯗ ꯏꯃꯥꯅ ꯃꯤꯠꯁꯦ ꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯠꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯃꯥꯒꯤ ꯃꯤꯠꯁꯦ ꯍꯨꯏ ꯑꯅꯥꯕꯗꯧꯅ ꯉꯥꯡꯂꯤꯁꯦ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯝꯉꯥꯟꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯅꯪ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯛꯂꯣ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯀꯧꯈꯤꯕ꯭ꯔꯣ? ꯅꯪ ꯉꯔꯥꯡ ꯏꯃꯥꯗ ꯀꯩꯗꯧꯕ? ꯑꯣꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯔꯤꯅꯦ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯁꯥꯎꯅ, ꯀꯔꯤ? ꯑꯩꯅ ꯅꯉꯣꯟꯗ ꯍꯩꯅꯧ ꯃꯦꯠꯄꯗꯨꯅ ꯍꯩꯖꯤꯜꯂꯛꯑꯣ ꯍꯥꯏꯈꯤꯕ꯭ꯔꯥ? ꯏꯃꯥꯕꯨ ꯃꯤꯅ ꯉꯝꯍꯟꯒꯅꯨ, ꯌꯥꯔꯤꯈꯩ ꯃꯧ ꯅꯪꯅ ꯉꯝꯒꯗꯕꯅꯦ ꯍꯥꯏꯗꯨꯗꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯖꯨ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯏꯃꯥꯗꯒꯤ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯩꯅꯧ ꯃꯦꯠꯄꯗꯣ ꯍꯩꯖꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤꯁꯦ ꯃꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔ ꯍꯥꯏꯕꯅꯦ꯫ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ, ꯑꯁꯤ ꯑꯩꯁꯨ ꯌꯦꯡꯁꯤꯜꯂꯨꯔꯥ? ꯆꯟꯗ꯭ꯔꯃꯨꯈꯤꯅ, ꯑꯣ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯑꯣꯏꯅ ꯇꯥꯔꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯨ? ꯍꯥꯏꯔꯒ ꯏꯇꯞ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯁꯤꯜꯂꯨ ꯏꯕꯦꯝꯃ, ꯌꯦꯡꯁꯤꯜꯂꯨ꯫ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯁꯨꯛꯇꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯦꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯒ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯂꯝꯉꯥꯟꯕꯤꯅ, ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯐꯨꯔꯛꯑꯦ, ꯑꯩꯁꯨ ꯐꯨꯖꯤꯜꯂꯨꯔꯦ ꯏꯃꯥ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯃꯥꯏꯗꯨꯗꯤ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯦ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯐꯨꯖꯤꯜꯂꯨ, ꯅꯇꯩ ꯅꯅꯥꯎ ꯍꯥꯠꯇꯣꯛꯅꯔꯣ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯃꯅꯤꯡꯒꯤ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯂꯦꯝꯕꯒꯤ ꯆꯨꯕꯥꯗꯨꯗ ꯌꯥ ꯍꯥꯏꯅꯒ ꯂꯥꯎꯔꯒ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯩꯅꯥꯗꯨ ꯐꯥꯎꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯂꯛꯏ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯅ, ꯏꯕꯨꯡꯉꯣ, ꯃꯧꯗꯨ ꯁꯤꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ, ꯑꯩ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯏꯍꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ꯫ ꯂꯦꯝꯕꯅ, ꯇꯥꯅꯤꯡꯗꯦꯆꯣ, ꯀꯗꯥꯏꯗꯅꯣ ꯃꯀꯞꯄꯨꯆꯣ꯫ ꯂꯝꯉꯥꯟꯕꯤ ꯍꯧꯒꯠꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ, ꯀꯩꯗꯧꯔꯦ ꯃꯧ? ꯅꯆꯥꯅꯨꯄꯥꯅ ꯆꯩꯔꯛꯏꯅꯤ꯫ ꯕꯦꯃꯥ, ꯏꯃꯥ ꯃꯆꯤꯟ ꯀꯟꯕꯤꯒ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯂꯛꯎꯕ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ꯫ ꯂꯝꯉꯥꯟꯕꯤ ꯀꯞꯂꯤ ꯀꯞꯂꯤ, ꯑꯩꯗꯤ ꯏꯪꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯌꯧꯔꯛꯏꯁꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯨꯝ ꯍꯩꯅꯈꯤꯗꯅ ꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯅꯤꯡꯉꯛꯏ꯫ ꯍꯣꯏꯁꯤ, ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯏꯃꯥ ꯅꯉꯣꯟꯗ ꯁꯤ ꯇꯧ, ꯃꯤꯅ ꯁꯤ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯁꯤ ꯈꯨꯝꯃꯨꯀ ꯍꯥꯏꯔꯔꯣꯏ꯫ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯏꯅꯦꯝꯒ ꯄꯨꯟꯅ ꯇꯨꯝꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯣ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯝꯉꯥꯟꯕꯤꯗꯨ ꯃꯅꯦꯝꯅ ꯌꯥꯎꯕ ꯂꯩꯀꯥꯏ ꯃꯔꯨꯞ ꯑꯃꯒꯤ ꯁꯦꯜ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯨꯞ ꯃꯐꯝꯗ ꯌꯧꯔꯛꯄꯗ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯍꯧꯔꯤꯕꯤ ꯏꯕꯦꯝꯆꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯦꯡꯅ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯖꯨꯔꯤ ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯍꯣꯏ ꯍꯥꯄꯛꯀꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯃꯅꯦꯝꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯍꯥꯏ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯇꯨꯃꯤꯟ ꯂꯥꯛꯏꯕ? ꯂꯝꯉꯥꯟꯕꯤ ꯇꯞꯅ, ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯒꯦ ꯏꯃꯥ? ꯑꯗꯨꯒꯤ ꯃꯔꯨꯞꯇꯣ ꯑꯩꯅ ꯐꯪꯈꯤꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯣꯟꯊꯔꯒ ꯃꯣꯏꯅ ꯁꯦꯜ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯗꯤ ꯂꯨꯄꯥ ꯑꯃꯠꯇ ꯍꯥꯄꯛꯇ꯭ꯔꯒ ꯉꯁꯤ ꯈꯛꯇꯪ ꯈꯤꯇꯪ ꯊꯦꯡꯕꯒꯤ ꯁꯦꯜ ꯍꯥꯞꯄꯣ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯐꯪꯈꯤꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯕꯅꯤꯅ ꯑꯩꯒꯤꯁꯨ ꯃꯣꯏꯅ ꯍꯥꯞꯐꯝ ꯊꯣꯛꯏ ꯊꯣꯛꯇꯔꯣ?
ꯏꯃꯥ ꯃꯥꯟꯅꯧꯔꯅꯨꯗ ꯑꯗꯨꯅ ꯆꯥꯎꯊꯣꯛꯄ ꯌꯥꯗꯧꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯃꯥꯟꯅꯗꯕ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯣꯏꯅ ꯍꯥꯞꯄꯛꯀꯗꯕ ꯖꯨꯔꯤꯗꯣ ꯍꯥꯟꯅ ꯍꯥꯞꯄꯛꯑꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯝꯗꯅ ꯃꯨꯜꯂꯛꯀꯗꯕꯅꯤ ꯏꯃꯥ ꯇꯣꯛꯑꯁꯤꯗ ꯅꯪ ꯑꯩꯅ ꯇꯥꯛꯈꯤꯕ ꯄꯔꯥꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯅꯤ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯀꯥꯎꯕꯗꯤ ꯀꯥꯎꯗꯦꯌꯦ ꯏꯃꯥ ꯏꯃꯥꯅ ꯇꯥꯛꯈꯤꯕ ꯄꯔꯥꯗꯣ ꯃꯣꯏꯗ ꯁꯤꯂꯣꯛ ꯊꯤꯖꯤꯜꯂꯨꯁꯣ ꯍꯥꯏꯔꯣ ꯊꯤꯖꯤꯜꯂꯨꯁꯣ ꯆꯠ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯝꯉꯥꯟꯕꯤ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯔꯨꯞ ꯇꯧꯔꯤꯕ ꯏꯕꯦꯝꯆꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯂꯝꯉꯥꯟꯕꯤꯅ ꯀꯧꯊꯣꯛꯏ ꯏꯆꯦ ꯏꯕꯦꯝꯆꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯏꯕꯦꯝꯆꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯂꯝꯉꯥꯟꯕꯤ ꯅꯪ ꯖꯨꯔꯤ ꯊꯤꯟꯕ ꯂꯥꯛꯏꯔꯣ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯪꯈꯤꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ 8 ꯆꯣꯟꯊꯔꯒ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯀꯨꯏꯔꯕꯅꯤ나 ꯑꯩꯗꯤ ꯀꯥꯎꯔꯦ ꯏꯆꯦ ꯀꯥꯎꯁꯤꯟꯅꯕꯅꯒ ꯀꯥꯟꯅꯔꯣꯏ ꯃꯇꯝꯗ ꯏꯆꯦꯅ ꯏꯃꯥꯅ ꯐꯪꯒꯗꯕ ꯖꯨꯔꯤꯗꯣ ꯁꯤꯀꯤꯝꯇ ꯍꯥꯞꯄꯛꯈꯤꯗꯕꯅꯤꯅ ꯍꯧꯖꯤꯛ ꯂꯧꯔꯨꯔꯒꯦꯅ ꯂꯥꯛꯏꯅꯦ ꯑꯝꯇ ꯄꯥꯔꯒ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯅ ꯍꯥꯞꯄꯛꯀꯗꯕꯗꯨꯅ ꯀꯌꯥꯅꯣ ꯑꯗꯨꯗꯒꯤ ꯂꯧꯍꯧꯔꯣ ꯂꯝꯉꯥꯟꯕꯤ ꯌꯥꯔꯦ ꯅꯣꯏꯅ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯖꯨꯔꯤꯗꯣ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯞꯄꯛꯑꯅꯨ ꯏꯆꯦ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯏꯆꯦ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥꯒꯤ ꯍꯥꯞꯀꯗꯕ ꯋꯥꯠꯂꯤꯕ ꯁꯦꯜꯗꯣ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯁꯨꯛꯍꯟꯍꯜꯂꯔꯣꯏ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯕꯦꯝꯆꯥꯅ ꯃꯇꯣꯝꯇ ꯍꯥꯏ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯂꯝꯉꯥꯟꯕꯤ ꯍꯥꯏꯕꯤ ꯃꯧꯅꯥꯎꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪꯉꯤꯕ ꯑꯗꯨꯒ ꯑꯅꯝꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯀꯩꯅꯣ ꯂꯝꯉꯥꯟꯕꯤꯁꯨ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯉꯥꯏꯔ ꯐꯥꯎꯕꯗ ꯁꯦꯜꯗꯨ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯇꯕꯗꯨꯗꯗꯤ ꯂꯥꯛꯇꯅ ꯍꯦꯛꯇ ꯀꯧꯔꯛꯏ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯆꯥ ꯑꯩ ꯊꯦꯡꯉꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯆꯠꯂꯒꯦ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ ꯏꯕꯦꯝꯆꯥꯁꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤ ꯏꯆꯦ ꯅꯣꯏꯗ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣꯀꯣ ꯂꯝꯉꯥꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯅꯣꯏꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯠꯂꯣ ꯀꯥꯏꯗꯤ ꯌꯥꯔꯣꯏ ꯁꯦꯜ ꯄꯤꯔꯛꯑꯣ ꯀꯔꯤ ꯃꯧꯅꯣ ꯅꯪꯕꯨ ꯃꯔꯨꯞꯇꯣ ꯅꯅꯦꯝꯅ ꯌꯥꯎꯕꯅꯤ ꯅꯪꯅ ꯌꯥꯎꯕ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯌꯥꯎꯔꯁꯨ ꯁꯦꯜꯗꯤ ꯑꯩꯅ ꯍꯨꯟꯕ ꯂꯥꯛꯏꯁꯤꯗꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯃꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯏꯕꯦꯝꯆꯥꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯍꯥꯏ ꯂꯝꯉꯥꯟꯕꯤ ꯃꯔꯨꯞꯁꯤꯗꯤ ꯅꯃꯥꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯎꯈꯤꯕ ꯃꯔꯨꯞꯅꯤ ꯅꯪꯅ ꯌꯥꯎꯕ꯭ꯔꯣ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯏꯆꯦ ꯏꯕꯦꯝꯆꯥ ꯂꯩꯁꯥꯕꯤꯅ ꯅꯆꯤꯟ ꯌꯥꯝ ꯀꯟꯒꯅꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯎꯔꯝꯂꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯦ ꯑꯩꯅ ꯍꯨꯟꯕ ꯂꯥꯛꯑꯦꯗꯅ ꯀꯗꯥꯏꯅꯣ ꯁꯦꯜ ꯄꯤꯔꯛꯑꯣ ꯆꯠꯂꯒꯦ ꯅꯪꯒꯤ ꯁꯦꯜ ꯑꯩꯉꯣꯟꯗ ꯇꯣꯟꯕ꯭ꯔꯣ ꯏꯆꯦ ꯏꯅꯦꯝꯒꯤ ꯃꯔꯜꯗꯤ ꯑꯩꯒꯤꯁꯨ ꯏꯔꯜꯅꯤ ꯏꯃꯥꯒꯤ ꯃꯥꯡꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯃꯥꯡꯖꯕꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯇꯣꯡꯖꯕꯁꯨ ꯑꯩꯒꯤ ꯇꯣꯡꯕꯅꯤ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯃꯨꯈꯤꯁꯨ ꯃꯃꯧ ꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗꯒꯤ ꯁꯨꯝ ꯂꯥꯛꯄꯅ ꯏꯕꯦꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯕꯦꯃꯥ ꯏꯅꯦꯝꯒꯤ ꯂꯝꯉꯥꯟꯕꯤ ꯏꯕꯦꯝꯆꯥ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩꯃꯥ ꯏꯗꯣꯝꯆꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯄꯨꯈ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯁꯦꯜꯗꯣ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥ ꯅꯣꯏꯒꯤ ꯅꯅꯤ ꯅꯃꯧꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯉꯁꯥꯏ ꯃꯔꯨꯞ ꯊꯦꯡꯅ ꯊꯥꯡꯕꯒꯤ ꯖꯨꯔꯤ ꯇꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯐꯪꯈꯤꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ 8 ꯆꯣꯟꯊꯔꯒ ꯐꯪꯈꯤꯕꯅꯤ ꯑꯗꯣ ꯄꯨꯂꯞ ꯄꯥꯔꯒ ꯄꯤꯔꯛꯑꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯀꯗꯕ ꯑꯗꯨꯗꯒꯤ ꯂꯧꯍꯧꯔꯣ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯍꯥꯏꯔꯨꯕ ꯍꯥꯏꯗꯨꯅꯤ ꯃꯃꯧ ꯅꯨꯄꯤꯁꯤ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯅꯦꯝ ꯀ꯭ꯋꯥꯛꯁꯦ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯅꯤ ꯃꯃꯧ ꯆꯞ ꯃꯥꯟꯅꯔꯤꯕ ꯏꯆꯦ ꯁꯦꯜ ꯄꯤꯔꯔꯣꯏ ꯍꯥꯏꯔꯣ ꯏꯕꯦꯝꯆꯥ ꯀꯣꯛ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯏꯕꯦꯝꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯅ ꯁꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯁꯦꯜꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯞꯀꯠꯂꯒ ꯄꯤꯕꯗ ꯃꯇꯥꯔꯤ ꯑꯗꯨꯅ ꯇꯞꯅ ꯍꯣꯏꯁꯦ ꯑꯩ ꯄꯤꯔꯒꯦ ꯑꯗꯣ ꯂꯝꯉꯥꯟꯕꯤ ꯅꯪ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯑꯥꯗ ꯂꯩꯔꯛꯀꯅꯤ ꯍꯌꯦꯡ ꯍꯜꯂꯛꯑꯒ ꯐꯖꯅ ꯄꯥꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤ ꯃꯅꯤ ꯃꯃꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯅꯦꯝꯅ ꯍꯥꯏ ꯕꯦꯃꯥ ꯃꯧ ꯅꯪꯕꯨ ꯅꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯣꯅꯦ ꯂꯝꯉꯥꯟꯕꯤ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯏꯟꯖꯥꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯆꯟꯗ꯭ꯔꯃꯨꯈꯤꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯤ ꯉꯥꯛꯀꯤ ꯃꯇꯨꯡ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯊꯣꯏꯅꯁꯨ ꯂꯥꯛꯂꯤ ꯏꯃꯥ ꯅꯪꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯕꯦꯃꯥ ꯌꯨꯝꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯗꯨꯅ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯆꯥꯕ ꯁꯨꯝ ꯇꯤꯡꯗꯣꯏꯅꯤ ꯑꯗꯨꯅ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯤꯁꯤ ꯐꯔꯕꯅꯤ ꯏꯆꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯃꯥꯕꯨ ꯍꯜꯍꯧꯕꯅ ꯐꯗꯣꯏꯔꯣ ꯅꯥꯀꯜꯗꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯊꯣꯏꯅꯨ ꯀꯔꯤꯅꯣ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯗꯧꯅꯤ ꯏꯅꯝꯃ ꯏꯆꯥꯅꯨꯄꯤꯁꯦ
mahausa kaya manadre. Sibu aigi ichaduro. Mahani mithoyno nangbo. Manem aina takpasi imawsina adum lawba. Adaydi kona thangda manem aingondo oina onchilaga sese aigi koksidagi hainaw mitpado jaro hekta haitharaklibani. Adumaina tawwanasu inamani ichanupisida takpibro. Kadaydagi aina taadage adudiya aina mangonda takpadi khasiktani. Aduga mana tawrakpana saruk chama hengatlaga tawraklibani. Nang bungawbo nanemdabo adumaina tawidubo. Hay matung manaw adumaina tawnuko. Ima adude aykhoy inembokna aingonda singju langsilakpani numittuda. Aina khutchina khalawbagi mitta chonghawdabagi wani. Chongamadi aisu mitcha thoptana ngawradaw. Oh adudi nani namaw amata henadredana. Asumna thoynusu chak charaga hankre. Numidang wairamgi matamda lamnganbido ibemcha hoida lai. Ibemcha su manaw nupigi manakta chatlubagi halakta ngairibagi matam. Iche nang amuk laabro. Hera iche kari wahangno seldo piro sajarage. Lamnganbi iche hayeng noydo ina laage. Haujik sel amata laitre. Aduna nong nini daga ngaikoko. Kaiba haujikido ai bo ngang machadawna lakna bayabra. Hairaga lamnganbido ibemchagi mangolduda hekta hipthakre. Selfie trip hauba hallaroi haina. Asumna mana namdana ibemchadagi sel khara puduna mayumda halaklami. Mamong nupina ngamlaga halakpaduda manemna harawna. Adunidana aigi mau haisidi mina ngamhanba yaponte. Adoima selsia aina namdana purakpanina aigi dum oiradoiniko. Ho oiro. Mathangi no ngalakpadadi ngarang lamnganbina ibemchadagi sel lawkhibagi warina amuk sarasalli. Lembasu lamjaw thoklubada taraktuna imongda hatu changla aga kawi. Lamnganbi tabro nang kaida lay. Chandramukhi thoklaktuna karino duk phingna kawiduna. Ima namong nupi na ngarang iche ibemchadagi sel lawkhi haine. Ado kaidawragi. Nate mana migi mangondagi hiplaga sel puthoroktrabadi chalaroi kaina tawi haisibu mabu ngawri chala. Machanupagi wadu tabada Chandramukhi di noklaga haidei. Haha aigi imawse aina hek pamjaba imawdu thokli. Ibunga ima yai ko nangi nupi se ima yai. Ima taningdi namong nupi na ngawe hairaga lemjadoi se kaidano. Tanjatuda lamnganbisu thoklaktuna ai kawkhribra moita. Marang nang kaidoba. Lamnganbisu adong wakhal tai atuna khumnai. Ho moigi iche bemchado aina selfie hairuba matamdane mana sese sumaina tawba. Aduda aina sumaina muk tawba. Adudagi mana sumaina muk tawsilei. Aduda aina sumaina muk tawsinbani. Wado haiduna makhutgadu satchat thillaga mataw tamlai. Lembasu magi nupigi matawsi sum yenglambani. Adubu masu sauningakduna sat hairei. Adudagi aina sumaina muk thajilakpa. Hairaga khupakna paklauna thajilai. Lamnganbi chap lepi aduga aina haisida kai yaurage. Ibunga imawda hekta phuba yabro. Ima noinani namau khakta yumsida lehorage haibra. Nate imana khara wakhal tagadra hairaga imana hena ngauksile. Phana tappa namau nupi aduba haujikti imana adudo ada khumuke inchindana hui loidrasu yarakadawri. Masida thoknaba nama aina sile. Yengo aisu hana yam ingtapa khrabazat. Aduba ingtapa mise mi oiramdre. Haujiki matamdadi sese sumaina mi amana wa ama hek hairakpa matamda chumgera langera wasi dong ngangba khumba haiba mi do khaktana mi oirami. Nama aina adumaina tawrakpadagini yumse yum oina palaklibasi. Natrabadinya nahana malangda koi pairambasu yai. Haisu haibani. Matam amadadi Chandramukhi si yam ingtapcharami. Aduba mahak mapuroiba nganta kainakhraba matung laikai mina misaw changlakpadagi mahak machanupasi ka hingbada yam warami. Adudagi Chandramukhi su ma hingdaba yadi. Machagidamakta khanduna magi wangang sangang pumbu hongkiba tarami. Laikai gi mina Chandramukhi si khara takpaduda mahakti mapuroibasu laitabanina magi maramda ngangnaringai pakcharani matagam jat ki wa mayam sandokladuna mahaki punchida amuba kali taishinbiki. Adugumba mayamdo mayoknanaba hotnabada mahak saklon kaya lawba tarami. Asumna Chandramukhi do kona thangdadi laikaiduda khwaidagi machin kanbi nupi se mana oirakhi. Mahakna machin kalambagisu sigi thakta yumsi yum oina panbasu ngamjarakhi. Aduna mahakna khanjaki magi machanupana lawrakadaba nupidudi huidagi hena machin thawba nupi ohenga haina. Karigumba
ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯂꯥꯛꯆꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯖꯈꯤꯕꯗꯨꯗꯤ ꯊꯨꯡꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯏꯪꯕ ꯇꯞꯄꯗ ꯃꯤꯅ ꯁꯤꯡꯊꯥꯅꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯃꯤꯅ ꯁꯤ ꯍꯥꯏꯔꯛꯑꯕꯗꯤ ꯅꯪꯅ ꯁꯤ ꯈꯨꯝꯃꯨ ꯁꯤ ꯍꯥꯏꯌꯨ ꯇꯥꯛꯄꯤꯕꯗꯒꯤ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯤꯁꯨ ꯃꯅꯦꯝꯗꯒꯤ ꯇꯥꯗꯅ ꯃꯆꯤꯟꯗꯤ ꯐꯖꯅ ꯊꯧꯔꯤ꯫ ꯂꯦꯝꯕꯅ ꯏꯃꯥꯒꯤ ꯃꯇꯝꯗꯗꯤ ꯅꯆꯥꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯅꯇꯨꯡꯗ ꯂꯦꯞꯄꯤꯅꯕ ꯃꯤ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯃꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯕ ꯅꯆꯥ ꯑꯩ ꯂꯩꯖꯩ꯫ ꯑꯗꯨꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯏꯆꯥꯒꯤ ꯋꯥꯗꯣ ꯁꯨꯝꯗꯧꯔꯁꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯈꯔ ꯋꯥꯔꯦ, ꯍꯥꯏꯗꯤ ꯅꯃꯥ ꯑꯩꯅ ꯐꯖꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯃꯧꯒꯤ ꯍꯥꯛꯇꯛꯇ ꯍꯥꯏꯗꯤ ꯑꯩꯒꯤꯅ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯐꯖꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒꯦꯀꯣ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯈꯗꯥꯡꯁꯦ ꯑꯔꯣꯏꯕꯗ ꯂꯤꯡꯉꯦ ꯈꯪꯕꯅ ꯑꯍꯦꯟꯕ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯑꯣ ꯈꯛꯇꯪ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯇꯣꯛꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯏꯃꯥꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ, ꯍꯣꯔꯦꯟꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯅ ꯉꯥꯡꯕꯗ꯫ ꯍꯦ ꯑꯗꯨꯒꯤꯕꯨ ꯏꯃꯧꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯎ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯁꯤ꯫ ꯑꯗꯨꯝꯅ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯕꯤ ꯏꯟꯕꯤ ꯂꯝꯉꯥꯟꯕꯤꯗꯣ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯑꯇꯞꯄꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯤ꯫ ꯃꯆꯥ ꯍꯦꯛ ꯌꯥꯎꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯦꯜꯂꯛꯂꯦ꯫ ꯂꯝꯉꯥꯟꯕꯤꯒꯤ ꯃꯆꯤꯟꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕ, ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯒꯤꯁꯨ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯝꯉꯥꯟꯕꯤ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯔꯤ, ꯃꯅꯦꯝꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯗꯨ ꯁꯦꯟꯅꯔꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯍꯥꯏꯐꯦꯠ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝꯗꯨ ꯑꯣꯏꯔꯛꯄꯅ ꯃꯃꯥꯅ ꯐꯤ ꯁꯨꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯕꯦꯃꯥ, ꯅꯪꯒꯤ ꯐꯤꯒꯗꯣ ꯀꯣꯟꯅ ꯁꯨꯔꯣ, ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯐꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦ, ꯀꯪꯕ ꯅꯪꯍꯧꯔꯣꯏꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯁꯤ ꯕꯥꯇꯤꯟ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯂꯝꯉꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯃꯅꯦꯝꯕꯣꯛꯇꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯐꯤ ꯁꯨꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯑꯉꯥꯡꯅꯕꯨ ꯑꯗꯨ ꯈꯪꯒꯦꯔꯣ? ꯏꯃꯥꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯁꯨ ꯅꯨꯄꯥ ꯂꯝꯍꯦꯟꯕꯁꯤꯒ ꯑꯩ ꯀꯃꯥꯏꯁꯨ ꯍꯥꯏꯅꯣ? ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯐꯤ ꯃꯌꯥꯝꯁꯦ ꯂꯩꯈꯣꯝꯁꯤꯗ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯍꯩꯃꯥ, ꯊꯣꯏꯅꯨ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯅꯝꯃ, ꯏꯁꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯊꯤꯜꯂꯛꯄꯅꯤ꯫ ꯏꯃꯥ, ꯑꯩ ꯐꯤꯁꯦ ꯑꯝꯇ ꯊꯥꯗꯣꯔꯛꯈꯤꯒꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯝꯂꯝꯃꯣ꯫ ꯍꯣꯏ ꯏꯃꯥ ꯆꯪꯉꯤ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯇꯞꯅ ꯊꯣꯏꯅꯨ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯅꯣꯏ ꯑꯥꯗ ꯂꯩꯍꯜꯂꯒꯦꯔꯣ? ꯑꯩ ꯃꯥꯒꯤ ꯏꯁꯧꯁꯤꯗ ꯏꯄꯥꯏ ꯊꯕꯤ ꯍꯧꯔꯦ꯫ ꯍꯩꯃꯥ ꯏꯅꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ? ꯌꯦꯡꯉꯣꯏ, ꯃꯥꯅ ꯂꯥꯎꯔꯛꯄꯁꯦ ꯈꯨꯟꯗꯣꯟ ꯐꯥꯎꯕ ꯇꯥꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯏꯅꯝꯃ, ꯏꯅꯝꯃꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯑꯦ ꯀꯩꯅꯣ꯫ ꯌꯥꯔꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯍꯜꯂꯣ, ꯉꯁꯤ ꯄꯨꯈ꯭ꯔꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯑꯣꯏꯅ ꯃꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯂꯛꯏ꯫ ꯍꯦꯔꯦ ꯏꯅꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯇꯞꯆꯕꯅꯤ꯫ ꯏꯅꯝꯃꯒꯤ ꯅꯃꯧ ꯑꯣꯏꯔꯤꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯄꯨꯕ ꯉꯝꯖꯔꯣꯏꯀꯣ꯫ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯊꯣꯏꯅꯨ? ꯍꯣ, ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ, ꯁꯥꯖꯠ ꯂꯤꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤ ꯏꯆꯥ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯝꯃꯅ ꯄꯥꯝꯖꯅ ꯁꯦꯝꯈꯤꯕ ꯏꯆꯥꯅꯤ, ꯑꯗꯨꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯔꯣ꯫ ꯑꯗꯨ ꯏꯅꯝꯃ, ꯅꯆꯟꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ, ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯂꯝꯉꯥꯟꯕꯤ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥ, ꯑꯁꯨꯛ ꯊꯨꯅ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯏꯁꯨꯁꯤ ꯎꯅꯤꯡꯗꯅ ꯂꯥꯛꯏꯅꯤꯅꯦꯍꯦ꯫ ꯑꯗꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣꯕ, ꯑꯩ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯒꯦ ꯍꯥꯏꯔꯒ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯏꯃꯥꯁꯤ ꯈꯣꯡꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯅꯥꯕꯅꯕꯨ ꯌꯥꯗ꯭ꯔꯦꯗ꯫ ꯅꯃꯥꯒ ꯆꯪ, ꯑꯩꯁꯨ ꯇꯞꯅ ꯆꯪꯉꯛꯑꯒꯦ ꯏꯁꯨꯒ꯫ ꯏꯃꯥ, ꯈꯣꯡꯅꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯒ ꯃꯅꯤꯡꯒꯤ ꯃꯃꯥꯡꯗ ꯁꯠ ꯐꯝꯊꯔꯒ ꯍꯥꯏ꯫ ꯁꯦ, ꯑꯩꯒꯤ ꯅꯥꯡꯒꯜꯗ ꯀꯣꯜꯂꯛꯎ꯫ ꯕꯧ, ꯉꯝꯃꯣꯏꯅꯦ ꯅꯪꯕꯣ, ꯊꯣꯛ ꯇꯧꯒꯅꯨ, ꯆꯪꯉꯣ ꯅꯃꯥꯒ꯫ ꯑꯁ ꯏꯃꯥ, ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯅꯨ ꯀꯩꯗꯧꯔꯒꯦ, ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯅꯨꯅꯁꯨ ꯕꯦꯃꯥ, ꯉꯝꯃꯣꯏꯅꯦ ꯅꯪꯕꯣ꯫ ꯉꯝꯅꯦꯃꯤ ꯏꯃꯥ ꯅꯪꯕꯣ, ꯑꯩ ꯊꯕꯛ ꯌꯥꯝꯃꯦ ꯍꯥꯏꯕ꯫ ꯏꯅꯝꯃ, ꯅꯃꯧ ꯅꯨꯄꯤꯅ ꯄꯨꯕꯤꯒꯦ ꯍꯥꯏꯁꯦ ꯄꯨꯍꯜꯂꯣ ꯏꯅꯝꯃ꯫ ꯊꯣꯏꯅꯨ, ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯈꯥꯝꯒꯦ ꯍꯥꯏꯗ꯭ꯔꯒ? ꯂꯝꯉꯥꯟꯕꯤ ꯅꯝꯗꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯅꯝꯗ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯁꯦ꯫ ꯊꯣꯏꯅꯨꯅ ꯃꯇꯨꯡꯗꯒꯤ ꯏꯟꯈꯠꯇꯨꯅ
Inama, chena koluko, sisi. Lamngan bi manimbu manamda. Kolhanduna, masumukta na hagatuna machinda haijarai. Hey! Dua, si kay dawi hairage. Makhongda thangi tawbadadi ngamdre. Chandramukhi na, mawa, nangbu ima se khongna dum chatkemi. Ima, nang aso yam lami se kaino. Ay ngamjararai da. Hairaga, manimbopu leptha hekta thadarai. Chandramukhi su mamong nupigi manamdudagi bop launa tarai. Thoinuna, inama, tabak phabi makhong yangbi namong na tawriba sebadubu ipen bidrabro. Chandramukhi tapta kai sugatlaga. Ay thoinoa, nachanupi miron thongdabi se pukro. Ay magalay minabada kuina punchi kadaba mante. Lamngan bina. Ima, nabro, si tap na hugachi. Nani may se halage hairi bro. Nati ima, ay tabak krayam batuda tawbani. Asum na manim na takpi badagi, lamngan bina tawthorak pani henjin kri. Nong madilim basu tabak ama chathok kadabagi, taha mapi marol duloy silami. Machinda suhay. Korino shigi nupi shibu. Ay gi pironje, mapam jana thamgidi haidi. Hairi kakawi. Tabro, ay gi pironje mapam jana thamdrigay gino. Lamngan bisu porok solaga changlai. Ngamdreda ay anghang sige imong gi thabak mayam siga. Hey, ay taningde. Ay gi phurito nangbu sudraba. Subani phiyan khokta yali shidi. Khare yengdi phadong. Hek tawraga ay. Lemba magi nupi gi matawsi sum yengi aduga. Nang yang waraba. Hongamdre isu. Lemba magi nupi gi khudang da ta pairaga. Lo, nang shida leibada waradi nabam da thilage. Kaino ay boy bam da thimbiu kaina haikibra. Haidusu ware haidudi. Nayumda potharuro. Chandramukhi na nakaldagi. Ibunga, karino tawridubo. Amda thado usi. Ma, namong nupi se yang ware. Ware bu ware haibani. Hay mawa, nang shuna chinda tuminam talayo. Ima, nachanapa se khara chayo. Hira, aybudu usitaba. Hairaga, kupak na set hekta thazili. Lamngan bisu kaplaga. Ngaura bro, nai haibane. Ibunga, ihari kidorge. Nang karigumba, matung manaw imong sida. Wa ngangbada, shaw hek laurba. Nang shirikaw. Hairam laga chatkri. Lamngan bina. Ima, nang naisi chay pijari na tro. Bema, ima wa haike. Ngasi haiba numit sidagi nang si. Hanigi ingtapi imawdo. Amok ta oyak pangam na buhot na roko. Ima mini hinjin bayadabi mawgi manem go oy janingdri. Ima si ing na layba pami ko. Hoy ima, natrade aisya. Nachanupagi makut asiba soit. Hawjiktagi imanam ta kaurause. Chandramukhi tapna. Bema, mawa. Lamngan bisu tapna. Ima, kay haige. Ho, adunidana. Adugi changda layro ko. Asum na lamngan bido magi hanagi ingja tapjaba matawduda amuk halaktuna ing napanba yumbal amada layki.